ꯚꯤꯗꯤꯑꯣ ꯁꯦ ꯂꯣꯏꯕ ꯐꯥꯎꯗꯤ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯏꯃꯥꯕꯨ ꯃꯤꯁ ꯇꯧꯋꯦ ꯏꯃꯥꯒ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯕꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯗ ꯗꯤꯇꯤꯒ ꯇꯧꯖꯕ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯁ꯭ꯂꯥꯏꯁ ꯑꯣꯐ ꯐꯣꯇꯣ ꯈꯔꯗꯪ ꯍꯥꯞꯆꯟꯒꯦꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯃꯄꯥꯟꯗ ꯂꯩꯃꯤꯟꯅꯉꯩꯗ ꯀꯥꯞꯃꯤꯟꯅꯕ ꯈꯣꯠꯄ ꯐꯣꯇꯣꯁꯤꯡ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯦꯡꯕꯤꯌꯣ ꯍꯥꯟꯅ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ QA ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯌꯥꯝ ꯑꯩ QAꯁꯦ ꯏꯃꯥꯒ ꯍꯥꯟꯅ ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯈꯤꯕꯅꯤꯅ ꯏꯃꯥꯒꯤ ꯍꯥꯏꯗꯤ ꯏꯃꯥꯗ ꯍꯪꯕꯤꯅꯤꯡꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯃꯥꯒ ꯑꯩꯒ ꯑꯣꯏꯅ ꯈꯨꯝꯖꯔꯛꯀꯦꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯪꯕꯤꯅꯤꯡꯕꯅ ꯑꯩꯅ ꯈꯨꯝꯖꯅꯤ ꯑꯗꯨꯒ ꯏꯃꯥꯗ ꯍꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯏꯃꯥꯗ ꯑꯣꯏꯅ ꯍꯪꯕꯤꯌꯣ ꯑꯗꯣ ꯊꯥ ꯑꯃꯅꯤꯇꯪꯗꯤ ꯉꯥꯏꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ QAꯁꯦ ꯇꯧꯖꯔꯛꯀꯦ ꯏꯃꯥꯒ ꯌꯥꯎꯔꯒ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤꯀꯣ ꯅꯣꯔꯠ ꯏꯁ ꯃꯑꯣꯡꯗ ꯑꯍꯥꯟꯕ ꯂꯥꯛꯄꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯟꯅ ꯌꯦꯡꯕꯤꯔꯕ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤꯀꯣ ꯁꯤꯗ ꯃꯨꯛꯕꯪꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ ꯐꯪꯕꯤꯔꯤꯀꯣ ꯃꯈꯥ ꯇꯥꯅꯁꯨ ꯐꯪꯕꯤꯈꯤꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯂꯥꯏꯛ ꯑꯃꯅ ꯑꯩꯒꯤ ꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯑꯣꯏꯖꯩꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯟ ꯂꯥꯏꯛ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯂꯟꯆꯦꯟꯕ ꯍꯥꯏꯕꯤꯔꯛꯄꯅꯦ ꯂꯟꯆꯦꯟꯕꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯀꯥꯡꯁꯣꯏ ꯑꯃꯒ ꯑꯗꯒꯤ ꯌꯦꯔꯨꯝ ꯀꯩꯅꯣ ꯕꯣꯔꯥ ꯑꯃꯒ ꯇꯧꯕꯤꯌꯣꯅ ꯑꯗꯣ ꯑꯩꯅ ꯑꯍꯦꯟꯕ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯉꯁꯤ ꯈꯛꯇꯪꯗꯤ ꯃꯥ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯁꯤꯁꯤꯗ ꯂꯩꯔꯦꯀꯣ ꯇꯣ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯀꯩꯀꯥ ꯇꯧꯔꯦ ꯁꯤꯅ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯖꯔꯦꯀꯣ ꯁꯣꯝꯒꯤꯁꯤ ꯂꯧꯈꯠꯆꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯁꯤꯅ ꯕꯣꯔꯥ ꯑꯩꯅ ꯈꯥꯃꯦꯟ ꯕꯣꯔꯥꯅꯦ ꯁꯤꯅ ꯑꯂꯨ ꯀꯥꯡꯃꯦꯠ ꯑꯩ ꯑꯂꯨ ꯀꯥꯡꯃꯦꯠ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯑꯩꯁꯨ ꯑꯂꯨ ꯑꯗꯣ ꯑꯁꯤꯅ ꯄꯥꯐꯣꯔ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯆꯥꯖꯔꯒꯦꯀꯣ ꯑꯗꯨꯗꯤ sini nga ay ba ne? Mẹ mà xí đi ở trong một bàn người chín ông mẹ người này cô ăn con mẹ đúng rồi nữa alu thạc bên em hỏi có cà rê nó xà bên em hỏi càng thui xia em càng thui thùng mà đấy cái nó ôm lên này xí lôi giờ đi con mẹ